Awaba ama mayok yaringai awaba amana kokthakta nalaklabadi karamba miyoibana khangba ngamgani miyoiba maraktagi tokhaina mawongda ama leiriba Karang maning laikai da leiba Hauwism kunjagi yum handakta sitkhiba nonglei nungshina atek akai thokhankhibadagi ngasi fawba laikai na sembiba khangpoksang amada wana punsi leli hiramasi matangda Tom TV ki paudam ama Karang maning laikai da leiba Hauwism kunja miyamgi maraktagi khara tokhaiba miyoy amani maki loina vi Hauwism ongbi IVI su adumak kunjaga manabata natana kunjagi mama amadi mahaki macha mingasi gi miyoy manimak miyamga yengnaba matamda wakhalgi asonba leiba miyoy pangaktani adakta sitkhiba kanba nonglei nungsitna maram oiraga imung asigi leijaramba yum atek akai thokibana ngasidi laikai miyamna sembiba khangpoksang amada konsinbinaba kana leitraba magum punsi leli kunjagi loina bi IVI na laingak amadi bukchal chawbu kayana makoigi imungbu mateng pangbirakpa khawrang nangai huri Anh thabo cái số bom được không để cái dùng thì phù hợp đấy nè bài thâu cái này thabo gặp án số đấy cái qua đấy sao đấy anh này quay dùng thế dùng tới thả cái ngại nằm thân này cái này khăn lợi con này mà làm nằm từ mặt tiền nó tổ vì gọi vậy Karang Island Development Association ki President Salam Khedana imung asigi wariba sigi matangda fongdokladana imung asi mamang thaktagi hauna wana lelaklaba imung amani tamthirba COVID-19 laichat ngakthoknaba laingakna laukthokhiba lockdown amadi curfew na miyamda awaba kaya piriba sigi manung channa wana punsi leliba imung asidadi awabada awaba amamu pire laingak amadi mari lainaba singna imung asibo anoba mapok ama pokhanbiu haina imung asigi awaba poknaba punki chingsillabi laibak tibidandagi nonglei nungsir aduna magi yumju hundokpikre adun maram oikansidta masi kamaidogi bo leifam chawam khangdadana masi leire aduga masi magi kanusidi nongmagi aikoigi migi aikoigi kanu thabak suraga aikoigi leipakumba holaga phumgumba aikoigi maje surakanda nongmagi hate toraga chabani aduna angang ama leisisu laikaisu tamangamdana hojik leire adun maram orakanda akoina hojik lokki makeidi akoina haini isi akoigi lengaki makeidagi yaragadi mahaki yumji sabiu maramdi mayamnasu akoigi mating pangmudasu hairiba akoigi leiriba karang pujitadi asoi ngamni ngatu oibnina akoigi hairiba masa masa hinna honabada mating pangmangambagi kudongsa leitaba tamthiraba COVID-19 laichatna maram oiraga malemgi miyam punamangna awabana khamthengna leiringa icherakta tanfam asida leiriba imung asigi awabasi yenglu matamda onthongna yengheidaba fibum amada leiri awabana khamthenglaba imung asida leiriba fibum asi karigumba laingak amadi tongan ba lupkayagi maikaidagi mateng pangmiba thoklabadi miyoiba khunai marakta leiriba nungsibagi mari asi hengalakani habagi wafam tamjari cameraman Rolibin galona na paudamjari ba yaifuba maitai kharibam Times of Manipur Karang